lamdam asida khundaminariba community anige marakta nungsinaba watliba ase koknaba ching amadi tamda leiriba CSO sing amadi IDP singna su honabiyo haina appeal kalonena Chief Minister Yumnam Khemchana relief camp ta leiriba singe special support yauna yumkai semjin sajenaba senthang sing ching amadi tamge IDP singda yenthokre ngasi langol da laiba alternate housing complex ta changza fam lauriba IDP sing haktheng na unabata natana Churachandpur amadi Kangpokpi district ani ga IDP sing su video conferencing gi khuthang da saruk yaduna makhoi gi oiba awat apa sing amadi awaba taraba IDP sing da Piba Tengbang Singh Lanthokpagi Thoramadda Chief Minister Yumnam Khemchana haikibada state ase the president rule leadingai matamdagi hauna magi mayumda hanjinba yaraba IDP Singh hanjinhanba horabasu thokriba irang sengna maram oiduna community anige marakta leiriba nungsinabagi chang watlapana maram oiduna hatu changsinba yadrabasu lakliba lenga kasina IDP Singh mayumda hanjinhanba haiba thabak asina mang thaduna manglomda changseli loinena ngasigi thoramasida Churachandpur district ki oina MLA LM Kaute Pauminlan Haukip amadi Kangpokpi district na deputy CM Nemcha Kipgen saruk yaduna pangthokliba thoramasimak ching amadi tamda nungsinaba puraknabagi khongthang amani masida ching amadi tamda leiriba CSO sing amadi IDP singna miyamgi marakta hena nungsi chanaba mari ama sagatnaba honaminasi haiba wafam sing phongdokhi ngasi lanthokiba senthang aduda hana mamang matamda lising kunge senthang phangkraba imung lising mapan ga chatret kanifuni panda ani shuba lising kun pi kibaga loinena Hana fangdriba imung lising mapan ga chahum ga tara mangada lising kun ga manga khudakta magi account sing da kapsin hi masigi sumathakta IDP singi tumna chana bapolam sing leina balupali sing aniga chamri ga kunamasu IDP amamamda kapki loishilakpada IDP singa interaction tawdana awa ana wari kayasu sanaki community ani sigi khana ki bada indarakwa horpati hore adu nakal ani maki Hazanada by the Matai, Samjamna, Kangpokpi Lambisi, Pau Yaragasu, Equakan, selling the Pau. Hazan is Ribusi, community, Amana community, Aman Hazan is Ribusi, Hazanava, Kokna Vadaina, CSO Manipu, what Hill Valley, the Lena, the IDP, Singi, Zagatus Leviva, IDP is housing, the Valley was Leviva, Sin housing, Sigi Maraka, Nushizanavagi, Maria Makoronava, and a Piltoxeri. Jamwa Kagani, Pungkagi, Aduba, Yarabadi, Opoti, Matam the young Harabanina, Yarabadi, Moria, Leminary to Kanguga, Pattern of very preservative. Mugamaki Milita was Sumailanda Ada, Katosi Aduento. I do look at Makalani, Yan Tanana, and away. From the